ꯉꯁꯤꯗꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯆꯔꯛꯄ ꯑꯗꯩꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯊꯣꯛꯆꯔꯛꯄ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯊꯣꯛꯆꯔꯛꯄ ꯈꯤꯇꯪ ꯋꯥꯍꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯒꯤ ꯍꯥꯟꯅ ꯍꯧꯔꯛꯑꯒꯦ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯂꯩ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯑꯇꯧꯕ ꯈꯔꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯌꯨ ꯊꯛꯆꯜꯂꯅꯤ ꯑꯗꯩꯗꯤ ꯅꯤꯁꯥ ꯄꯇꯥ ꯆꯥꯁꯜꯂꯅꯤ ꯏꯃꯨꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯠꯂꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯗꯤ ꯌꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯕꯕꯥꯗ ꯑꯣꯠꯄꯗꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯒꯅꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯁꯨ ꯅꯨꯄꯥꯅ ꯍꯥꯟꯅ ꯂꯝꯕꯤ ꯂꯝꯉꯥꯡꯗ ꯆꯠꯄꯗ ꯂꯛꯅꯔꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯍꯥꯏꯕꯗꯤ ꯇꯞ ꯇꯞ ꯅꯞꯄꯤ ꯑꯗꯩ ꯑꯀꯧꯕꯤ ꯑꯗꯩꯗꯤ ꯑꯄꯥꯕꯤ ꯌꯥꯝꯅ ꯁꯦꯠꯂꯒ ꯆꯠꯂꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯁꯤ ꯆꯠꯂꯦꯕ ꯑꯁꯤ ꯆꯠꯄꯤꯒꯅꯣ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯐꯤꯖꯦꯠ ꯑꯗꯩ ꯃꯇꯠ ꯃꯇꯠ ꯊꯣꯟꯕ ꯃꯇꯠ ꯃꯇꯠ ꯁꯦꯠꯄ ꯅꯣꯏꯒꯨꯝꯕ ꯁꯦꯠꯂꯅꯤ ꯑꯗꯩꯗꯤ ꯂꯩꯍꯧꯔꯤꯕ ꯇꯨꯡꯗ ꯏꯆꯝ ꯆꯝꯖꯝꯅ ꯍꯤꯡꯖꯔꯤꯕ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯕꯤꯒꯤ ꯐꯅꯦꯛ ꯁꯦꯠꯆꯔꯤꯕ ꯃꯩꯇꯩ ꯑꯣꯏꯕꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯔꯤꯁꯦ ꯅꯣꯏꯒꯨꯝꯕ ꯃꯇꯠ ꯃꯔꯥꯡ ꯁꯦꯠꯄꯅꯅꯦ ꯆꯦꯟꯊꯍꯜꯂꯦꯕ ꯑꯗꯨ ꯇꯧꯕꯤꯒꯅꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯑꯇꯧꯕ ꯈꯔ ꯂꯩ ꯂꯣꯏꯅꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯇꯧꯕ ꯈꯔꯗꯨꯅ ꯇꯧꯕꯤꯗꯅꯕ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯁꯨ ꯅꯨꯄꯤꯅ ꯑꯗꯨꯒꯨꯝꯕ ꯁꯦꯠꯂꯦ ꯆꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯋꯥꯈꯜ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯅ ꯐꯤꯖꯦꯠ ꯃꯇꯠ ꯃꯔꯥꯡ ꯁꯦꯠꯄꯗꯨꯒꯤ ꯅꯃꯥꯗ ꯅꯣꯏꯅ ꯋꯥ ꯈꯔ ꯉꯥꯡꯉꯒꯗꯤ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯅꯤ ꯀꯥꯔꯟ ꯇꯥꯔꯅꯤ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅꯁꯨ ꯀꯥꯔꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯔꯣꯏ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅꯁꯨ ꯃꯇꯠ ꯃꯔꯥꯡ ꯁꯦꯠꯆꯜꯂꯛꯑꯅꯤ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕꯗ ꯇꯧꯕꯤꯒꯅꯣ ꯃꯌꯥꯝ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯗꯣ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯆꯝꯅ ꯇꯧꯖꯔꯤꯕ ꯅꯨꯄꯤ ꯈꯔ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯑꯣꯏꯕꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯔꯤꯕ ꯅꯨꯄꯤ ꯈꯔꯁꯦ ꯅꯣꯏꯒꯨꯝꯕ ꯃꯇꯠ ꯃꯔꯥꯡ ꯁꯦꯠꯄꯅ ꯆꯦꯟꯊꯍꯜꯂꯦꯕ ꯑꯗꯨꯅ ꯃꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯖꯅ ꯍꯤꯡꯖꯕ ꯃꯣꯏꯒꯨꯝꯕꯒꯤ ꯃꯥꯏ ꯌꯦꯡꯕꯤꯔꯒ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯥꯏ ꯌꯦꯡꯕꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤꯔꯣ ꯃꯤꯔꯝꯒꯤ ꯐꯣꯔꯦꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤꯒꯅꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ